야, 스트로베리. Date 16. 아두가 now present 파레직. Nasi refill करोगी Good morning ma'am. Hujgan ji wo ma'am ji pung kya tum na रही है Amen ji have the tum baje National Sleep Foundation gi matung ina angang pok tungai bina pung trat tum aduga angang je internet te yengani ko haije preschool gumba ka angang hin pung tara dai trom de tum sei 13 bok te lei angang jina pung apan de na trama thoi bok tum then sei trat bok te lei sing sina pung ni pan de pung tara bok tum baje mai requirement oiba aduga sei tram pan de na sei 64 bok te lei ba kangu je khoi gumba se si sina pung tare te na pung apan bok tum se darkar oiba aduna dum ai thaina class 10 11 12 sai ka ba kanda the btech to kan tum je yam wat wan tum eba aduna adum mapan lei ba kangu loi khang gani btech to ibana traga doctor tammi ba loimba mapan like tammi ba ba ma tammi ba me ham loi khang gani ko pung baro si bok se kanam tumna de hostel le lei sing je hogot padi class nang na loi hogot na duine ba aduna class to ui bogumba active sa active chung oi da research me am to ba kangu na hai bani Koji pung tare te na mapan bok tum da be ade Ma'am hoziki matam da advertise to le yam required way any have the advertisement to se yamna important oi hoziki matam da digo hana bhawa pot oi so kun advertise to ga di mi ma'am sida aware hand ga di khang de bo che aduna hoziki ena tumba gi have tumba je akoi je pung tare te na pung apun bok tum ga do mi have le sida advertise to yamna darkar oi na tradi parents na khang de hoziki tumba gi matang gi do hana khang bi ba mi su yamani khang bi de sing su khangjan bi ro aduga ai ai better half ki clinic la lambane amadi clinic ki ka sakdo pothalo no pothale daw yam yai keno mo phang yam agi ko aduga sigi product amaga lerme sigi je shampoo ne ko mama art and sigi review am phajaba sigi product koi shampoo ne ko gi keno lupo thang ingdam da lupo thang bugumba simba se yam phale to shampoo me am leidana chemical yaw sing na to in luzab na maram mo ko gi net masana pitok jar ko thau je sam ko te masan thau kha pitok che dana adu to lemba mana loi lokhoki cleanse to gi ba adagi koi lupo ji thok ko horok ne na haiba tombai matang gi do keno mioi kharna jo hakan internet ta haiba khudima chumba nate na harakani ko ado nongma pung mari khak to mo adu hogalo adu nang daily routine me am do lem to biyo ado da phaw hakchang gi fibam duga no pung tare na traga ma phan tum ga phadana hogala matung da tawba duty sing duga karam bane hena effective oina yam nu aina to ge do khan biyo aduna ai gi mota di aingonda personally experience to gi matung ina di pung tare ta ina ma pan bo ki duration da tumbaje sisina khwai dagi ai gi day to day life ki activities me am to bukan da ko sina khwai da effective oi na khalle hujik ena laizina khoi gi thonau pan do sing do adu do thonau sing do panjana ba sida kaka ma da phami je mana sembi bane sim pham di dagi ipu auto spa ji hek na kan da lei sim pham da ko matam dik tang queen jange aduh tu bangun kan tanggal ini baca tu orang semua ni yam phadana sabirame do ai gai da hapsala por ke to ne ko chandre ona sat dia ro bel hadan mo ko bigano tata music kumbama haru gi gari am di phange adu ga je motri ha pa chalrani bhara na 350 angi ro hongi na tum ya ta lambi se workout to dra so noi ban da do male nik pada gari to man nik pada
ꯊꯥꯅꯅꯤ ꯑꯗꯨꯒ ꯆꯠꯂꯅꯤ ꯌꯨꯝ ꯌꯧ ꯍꯥꯏꯔꯛꯑꯒꯦ ꯁꯤ ꯀꯩꯅꯣ ꯍꯥꯏꯔꯛꯑꯒꯦ ꯇꯔꯥ ꯑꯩ ꯀꯩꯅꯣꯝ ꯄꯣꯔꯛꯑꯦ ꯀꯩꯅꯣꯅꯦ ꯁꯨꯝ ꯂꯩꯔꯝꯗ꯭ꯔꯦ ꯁꯤꯗ ꯃꯊꯛꯇ ꯂꯩꯔꯝꯃꯅꯤ ꯈꯨꯠꯆꯥ ꯍꯥꯏꯁꯦ ꯀꯥꯁꯦ ꯁꯦ ꯅꯪꯒꯤ ꯇꯣꯂꯣ ꯁꯦ ꯃꯅꯝ ꯅꯨꯡꯁꯤ ꯍꯥꯏꯔꯣ ꯀꯩꯅꯣ ꯃꯅꯝꯗꯣ ꯈꯔ ꯌꯥꯝ ꯀꯟꯕ ꯑꯣꯏꯗꯦ ꯃꯅꯝ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯆꯥꯛ ꯑꯉꯧꯕ ꯑꯃꯨꯛ ꯆꯥꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯃꯨꯛ ꯆꯤꯀꯟ ꯑꯃ ꯌꯥꯎꯔꯦ ꯅꯥꯕ ꯐꯔꯛꯄꯒꯤ ꯀꯥꯡꯁꯣꯏ ꯑꯃ ꯌꯥꯎꯔꯦ ꯆꯝꯐꯨꯠ ꯁꯤꯅ ꯑꯩꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯄꯥꯎꯅ ꯇꯧꯕꯤꯕ ꯀꯥꯡꯁꯣꯏꯅꯦ ꯑꯗꯣ ꯁꯤ ꯀꯥꯡꯁꯣꯏꯁꯤꯁꯨ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯄꯥꯛ ꯍꯥꯎꯋꯦ ꯄꯥꯕꯨꯡꯁꯦ ꯉꯥꯡꯉꯩ ꯂꯣꯠꯁꯜꯂ ꯊꯝꯅꯦꯃꯦꯕ ꯑꯍꯥꯎꯕ ꯀꯥꯡꯁꯣꯏꯁꯦ ꯉꯥꯡꯉꯩ ꯁꯨꯝ ꯊꯣꯡꯉꯝꯗꯣꯏꯅꯦ ꯀꯥꯡꯁꯣꯏ ꯍꯥꯟꯅ ꯍꯦꯛꯇ ꯇꯧꯔꯅꯤ ꯌꯦꯟꯒ ꯂꯩꯍꯧꯔꯦ ꯁꯤꯗꯤ ꯀꯥꯡꯁꯣꯏꯅ ꯊꯤ ꯍꯦꯜꯂꯦ ꯍꯧꯖꯤꯛ ꯂꯩꯁꯤꯅ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯍꯥꯟꯅ ꯇꯨꯂꯤꯍꯜ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯅ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯍꯥꯏꯕ ꯃꯐꯝꯗꯨꯗꯅꯦ ꯍꯧꯖꯤꯛ ꯂꯩꯁꯦ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯐꯕ ꯄꯣꯠ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯄꯣꯠ ꯑꯣꯏꯒꯦꯔꯥ ꯀꯩꯒꯨꯝꯕ ꯍꯦꯛ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯍꯧꯗꯕꯗꯀꯣ ꯐꯅ ꯐꯕ ꯄꯣꯠ ꯑꯣꯏꯁꯅꯣꯕ ꯀꯅꯥꯝ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕ ꯇꯨꯝꯕꯒꯤ ꯃꯇꯥꯡꯒꯤ ꯍꯥꯏꯕꯗꯣ ꯇꯨꯝꯕꯁꯦ ꯄꯨꯡ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯄꯨꯡ 8ꯇꯩꯅ 9 ꯐꯥꯎ ꯇꯨꯝꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦ ꯍꯥꯏꯕꯁꯦ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯗ꯭ꯔꯕ ꯑꯦꯋꯦꯔꯅꯦꯁ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡ ꯁꯤꯒꯤ ꯐꯤꯜꯁꯤꯗ ꯈꯪꯉꯤꯕ ꯃꯌꯥꯝꯁꯤꯅ ꯑꯦꯋꯦꯔꯅꯦꯁꯁꯦ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯤꯗ꯭ꯔꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗ ꯅꯠꯇ꯭ꯔꯒ ꯄꯦꯔꯦꯟꯁꯁꯤꯡꯅꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯄꯥꯎꯅꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯨꯕ ꯑꯌꯨꯛꯀꯤ ꯄꯨꯡ 4ꯗꯒ ꯍꯧꯗꯣꯛꯑꯒ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯧꯕ ꯅꯨꯡꯗꯥꯡ ꯇꯨꯝꯕꯁꯤꯅ ꯄꯨꯡ 13 12ꯐꯥꯎꯒ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯒ ꯇꯨꯝꯍꯟꯕꯀꯣ ꯄꯩꯈꯥ ꯃꯌꯥꯅꯤꯅꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯇꯧꯅꯦꯅ ꯍꯥꯏꯔꯅꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯉꯥꯡꯗꯨꯗꯤ ꯍꯧꯗꯣꯛꯑꯕꯅꯤ나 ꯍꯧꯒꯠꯂꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯑꯃꯨꯛ ꯎꯏꯔꯅꯤꯀꯣ ꯎꯏꯕꯒꯤꯁꯨ ꯑꯃꯨꯛ ꯆꯩꯕꯤꯕ ꯆꯩꯕꯤꯕꯁꯤꯗꯁꯨ ꯑꯃꯨꯛ ꯁ꯭ꯇ꯭ꯔꯦꯁꯅꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯁ꯭ꯇ꯭ꯔꯦꯁ ꯃꯌꯥꯝ ꯑꯃꯅꯦꯕ ꯃꯣꯏꯅ ꯄꯨꯔꯤꯁꯦ ꯂꯥꯏꯔꯤꯛꯀꯤ ꯄꯔꯥ ꯐꯥꯗꯕꯒꯤ ꯑꯣꯖꯥꯅ ꯆꯩꯕꯒꯤ ꯁꯨꯝꯕ ꯁ꯭ꯇ꯭ꯔꯦꯁ ꯃꯌꯥꯝꯁꯦ ꯁ꯭ꯇ꯭ꯔꯦꯁꯁꯤꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯀꯥꯟꯗꯗꯤ ꯑꯅꯥꯕ ꯑꯣꯜꯂꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤꯁꯤꯗꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯃꯦꯅꯦꯖꯃꯦꯟ ꯑꯗꯨꯗꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯔꯤꯗ꯭ꯌꯨꯁ ꯇꯧꯅꯕ ꯑꯩꯈꯣꯏ ꯃꯥꯏꯟ ꯔꯤꯂꯦꯛꯁ ꯇꯧꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯦꯋꯦꯔꯅꯦꯁꯁꯦ ꯌꯥꯝ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯈꯪꯅꯕ ꯁꯣꯝꯒ ꯈꯪꯅꯕꯁꯤꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯆꯥꯡ ꯅꯥꯏꯅ ꯇꯨꯝꯕ ꯑꯋꯥꯔ ꯁꯨꯅ ꯇꯨꯝꯕ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯌꯥꯝ ꯌꯥꯔꯤꯈꯩ ꯂꯩꯇꯅꯕ ꯂꯥꯏꯔꯤꯛ ꯐꯅ ꯄꯥꯔꯝꯕ ꯑꯣꯏꯔꯒꯁꯨ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 5-10 ꯉꯥꯏꯍꯥꯛ ꯔꯤꯂꯦꯛꯁ ꯇꯧꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯁꯁꯤꯅ ꯍꯌꯦꯡ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯑꯀꯥꯟꯗꯗꯤꯀꯣ ꯑꯅꯥꯕ ꯃꯈꯜ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯉꯝꯃꯅꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯈꯪꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯥꯟꯅꯕꯤꯌꯨ ꯗꯣꯛꯇꯔ ꯇꯥꯟꯅꯕꯤꯌꯨꯀꯣ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯔꯤꯈꯩ ꯁ꯭ꯇ꯭ꯔꯦꯁ ꯂꯧꯗꯅꯕ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯖꯤꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯐꯕ ꯍꯦꯜꯗꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯕꯗ ꯃꯌꯥम ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯁꯤꯁꯦ ꯑꯣꯅꯤꯌꯟ ꯁꯦꯝꯄꯨ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯅꯝꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯖꯦꯁꯃꯤꯟ ꯃꯅꯝ ꯅꯝꯃꯦꯕ ꯃꯅꯝꯅ ꯁꯤ ꯃꯃꯥ ꯑꯥꯔꯠꯀꯤ ꯁꯤ ꯄ꯭ꯔꯗꯛꯁꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛꯇ ꯍꯥꯞꯄꯛꯑꯒꯦ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯁꯤꯁꯦ ꯁꯦꯟꯗ꯭ꯔꯥꯡꯁꯤꯅꯅꯦ ꯇꯪꯈꯥꯏ ꯆꯥꯔ ꯂꯩꯔꯝꯃꯦꯕ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯆꯧꯕ ꯁꯤ ꯍꯦꯛ ꯌꯥꯔꯅꯤ ꯍꯦꯛꯇꯣꯛꯑꯣ ꯑꯗꯨꯗꯤ ꯆꯥꯎꯔꯦ ꯆꯥꯊꯣꯛꯄ ꯌꯥꯔꯅꯤ ꯃꯃꯤ ꯁꯤ ꯌꯥꯔꯅꯤꯀꯣ ꯆꯥꯎꯔꯦ ꯁꯤꯗꯤꯗꯣ ꯑꯁ ꯐꯖꯔꯦ ꯁꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯤ ꯁꯦꯟꯗ꯭ꯔꯥꯡꯅ ꯑꯦꯇꯦꯛ ꯇꯧꯔꯝꯕꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏꯒꯤ ꯂꯩ ꯃꯌꯥꯝꯁꯦ ꯁꯦꯟꯅꯕꯤꯗꯕꯗꯒꯤ ꯁꯤꯁꯨ ꯀꯪꯉꯦ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯇꯣ ꯁꯤꯗꯩ ꯁꯤꯝꯕ ꯃꯌꯥꯝꯁꯤꯗ ꯁ꯭ꯋꯥꯏꯗꯩꯅ ꯄꯥꯜꯂꯝꯃꯤꯗꯣ ꯀꯛꯈ꯭ꯔꯦ ꯆꯥꯔ ꯁꯦꯝꯗꯣꯛꯈꯤꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯉꯁꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯨꯃꯤꯠ 2-3ꯒꯤ ꯄꯨꯂꯞ ꯄꯨꯜꯂꯒꯅꯦ ꯁꯦꯝꯕꯁꯦ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯕꯥꯏ